ꯉꯁꯤꯗꯤ ꯀ꯭ꯂꯥꯁ 10 ꯑꯃꯗꯤ 12ꯀꯤ ꯁꯥꯇ꯭ꯔꯁꯤꯡꯗ ꯃꯇꯧ ꯀꯔꯝꯅ ꯑꯦꯛꯖꯥꯝꯗ ꯃꯥꯔꯛ ꯋꯥꯡꯅ ꯐꯪꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯈꯪꯃꯤꯟꯅꯁꯤ꯫ ꯑꯗꯨꯒ ꯑꯩꯅ ꯉꯁꯤ ꯍꯥꯏꯖꯒꯗꯧꯔꯤꯕꯁꯤꯡ ꯑꯁꯤ ꯑꯗꯣꯝꯅ ꯉꯥꯛꯅ ꯆꯠꯄꯤꯔꯒꯗꯤ ꯑꯗꯣꯝ ꯄꯩꯈꯥꯗ ꯍꯥꯏꯕꯗꯤ ꯑꯦꯛꯖꯥꯝꯗ ꯃꯥꯔꯛ ꯋꯥꯡꯅ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯆꯦꯅꯦꯜ ꯑꯁꯤꯅ ꯊꯝꯖꯔꯤ꯫ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯑꯁꯤ ꯌꯥꯔꯤꯕ ꯃꯈꯩ ꯁ꯭ꯀꯤꯞ ꯇꯧꯕꯤꯒꯅꯨ, ꯃꯔꯝꯗꯤ ꯑꯗꯣꯝꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯥꯟꯅꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯩ꯫ ꯅꯝꯕꯔ 7. Write to the point answer, don't overwrite. ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯑꯗꯣꯝꯅ ꯃꯥꯔꯛ ꯑꯃ ꯐꯪꯒꯗꯕ ꯀꯣꯏꯁꯟ ꯑꯟꯁꯔꯗ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯁꯥꯡꯊꯅ ꯀꯣꯏꯁꯟ ꯑꯟꯁꯔꯗꯨ ꯏꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯃꯔꯝꯗꯤ ꯑꯗꯣꯝꯅ ꯌꯥꯝꯅ ꯁꯥꯡꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯒ ꯏꯔꯕꯁꯨ ꯑꯗꯣꯝꯒꯤ ꯃꯥꯔꯛ ꯑꯃꯗꯒꯤ ꯍꯦꯜꯂꯛꯀꯗꯕ ꯂꯩꯇꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯗꯣꯝꯅ ꯈꯪꯖꯕ ꯀꯣꯏꯁꯟ ꯑꯃꯗ ꯍꯥꯏꯕꯗꯤ ꯑꯗꯣꯝꯅ ꯈꯪꯖꯕ ꯀꯣꯏꯁꯟ ꯑꯟꯁꯔ ꯑꯃꯗ ꯇ꯭ꯔꯥꯏ ꯇꯧꯍꯧꯕꯅ ꯍꯦꯟꯅ ꯑꯗꯣꯝꯒꯤ ꯃꯇꯝ ꯃꯥꯡꯕꯗꯩꯁꯨ ꯀꯟꯕ ꯉꯝꯒꯅꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯑꯗꯣꯝꯅ ꯑꯟꯁꯔ ꯏꯕ ꯀꯥꯟꯗ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯑꯣꯚꯔ ꯔꯥꯏꯇꯤꯡ ꯇꯧꯕ ꯊꯣꯛꯂꯒꯗꯤ ꯑꯗꯣꯝꯒꯤ ꯑꯟꯁꯔꯗꯨꯕꯨ ꯌꯦꯡꯒꯗꯧꯔꯤꯕ ꯑꯦꯛꯖꯥꯃꯤꯅꯔ ꯑꯗꯨꯅ ꯃꯥꯔꯛ ꯄꯤꯅꯤꯡꯕꯒꯤ ꯆꯥꯡ ꯑꯁꯤ ꯅꯦꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯗꯣꯝꯅ ꯌꯥꯔꯤꯕ ꯃꯈꯩ ꯑꯣꯚꯔ ꯔꯥꯏꯇꯤꯡ ꯇꯧꯗꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯏꯅꯕ ꯍꯣꯠꯅꯕꯤꯌꯨ꯫ Number 6. Use those extra 15 minutes wisely. ꯀꯔꯤꯒꯨꯝꯕ ꯕꯣꯔꯗ ꯈꯔꯗꯗꯤ ꯑꯦꯛꯖꯥꯝ ꯍꯧꯗ꯭ꯔꯤꯉꯩꯗ 15 minutes ꯃꯇꯝ ꯄꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯗꯣꯝꯅ ꯀꯣꯏꯁꯟꯁꯤꯡ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯌꯥꯝꯅ ꯃꯃꯨꯠ ꯇꯥꯅ ꯄꯥꯅꯕ ꯍꯣꯠꯅꯕꯤꯌꯨ꯫ ꯑꯗꯨꯒ ꯑꯗꯣꯝꯅ ꯀꯣꯏꯁꯟꯁꯤꯡ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯌꯥꯝꯅ ꯃꯃꯨꯠ ꯇꯥꯅ ꯄꯥꯔꯕꯗꯤ ꯑꯗꯣꯝꯅ ꯀꯟꯐꯤꯗꯦꯟꯁꯁꯨ ꯍꯦꯟꯒꯠꯂꯛꯀꯅꯤ, ꯑꯗꯨꯒ ꯑꯗꯣꯝꯅ ꯑꯦꯛꯖꯥꯝꯗ ꯃꯥꯏ ꯄꯥꯛꯄꯒꯤ ꯆꯥꯡꯁꯨ ꯍꯦꯟꯒꯅꯤ꯫ Number 5. Do those questions first which you are more confident about. ꯑꯗꯣꯝꯅ ꯑꯦꯛꯖꯥꯝꯗ ꯑꯗꯣꯝꯅ ꯀꯥꯎꯈꯤꯕ ꯀꯣꯏꯁꯟꯁꯤꯡ ꯑꯗꯨ, ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯑꯗꯣꯝꯅ 26, 69, 27, 25, 20 ꯍꯥꯏꯔꯤꯕ ꯀꯣꯏꯁꯟꯁꯤꯡ ꯑꯗꯨ ꯑꯗꯣꯝꯅ ꯅꯤꯡꯁꯤꯡꯂꯦ ꯍꯥꯏꯗꯨꯅ ꯈꯜꯂꯁꯤ꯫ ꯑꯗꯨꯒ ꯑꯗꯣꯝꯅ 1, 2, 3, 4, 5 ꯍꯥꯏꯔꯤꯕ ꯀꯣꯏꯁꯟ 5 ꯑꯁꯤ ꯑꯗꯣꯝꯅ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯁꯤ꯫ ꯑꯗꯣꯝꯅ ꯀꯣꯏꯁꯟ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇꯕꯗꯨ ꯑꯗꯨꯝ ꯅꯩꯅꯔꯒ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯑꯗꯣꯝꯅ ꯅꯤꯡꯁꯤꯡꯕ ꯍꯥꯏꯕꯗꯤ 6, 7, 8, 9, 10 ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯑꯗꯣꯝꯅ ꯅꯤꯡꯁꯤꯡꯉꯦ ꯍꯥꯏꯅ ꯈꯜꯂꯁꯤ꯫ ꯅꯤꯡꯁꯤꯡꯕ ꯀꯣꯏꯁꯟ ꯑꯗꯨ ꯑꯗꯣꯝꯅ ꯍꯥꯟꯅ ꯏꯕꯤꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯑꯗꯣꯝꯅ ꯅꯤꯡꯁꯤꯡꯉꯛꯄ ꯀꯣꯏꯁꯟꯁꯤꯡ ꯑꯗꯨ ꯄꯨꯟꯅ ꯏꯔꯕ ꯃꯇꯨꯡꯗ ꯑꯗꯣꯝꯅ ꯀꯥꯎꯈꯤꯕ ꯀꯣꯏꯁꯟꯁꯤꯡ ꯑꯗꯨ ꯀꯣꯟꯅ ꯅꯤꯡꯁꯤꯡꯂꯛꯄ ꯌꯥꯏ꯫ ꯑꯗꯨꯒ ꯑꯗꯣꯝꯅ ꯀꯣꯟꯅ ꯍꯥꯏꯔꯤꯕ ꯀꯣꯏꯁꯟꯁꯤꯡ ꯑꯗꯨ ꯀꯥꯎꯈꯤꯕꯗꯨ ꯀꯣꯟꯅ ꯏꯕꯤꯌꯨ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯅ ꯑꯗꯣꯝꯒꯤ ꯃꯇꯝ ꯃꯥꯡꯕ ꯑꯃꯗꯤ ꯑꯗꯣꯝꯅ ꯈꯪꯅ ꯃꯇꯝ ꯂꯣꯏꯈꯤꯕꯗꯒꯤ ꯏꯕ ꯅꯪꯍꯧꯗꯕ ꯀꯣꯏꯁꯟꯁꯤꯡ ꯑꯗꯨ ꯏꯕꯒꯤ ꯃꯇꯝ ꯑꯃꯁꯨ ꯐꯪꯒꯅꯤ꯫ Number 4. Do not try to decorate the answer sheet. ꯑꯗꯣꯝꯅ ꯑꯗꯣꯝꯒꯤ ꯑꯟꯁꯔ ꯄꯦꯄꯔ ꯑꯗꯨ ꯗꯦꯀꯣꯔꯦꯠ ꯇꯧꯕꯤꯒꯅꯨ꯫ ꯍꯥꯏꯕꯗꯤ ꯀꯅꯥꯒꯨꯝꯕ ꯁꯥꯇ꯭ꯔ ꯈꯔꯅ ꯀꯣꯏꯁꯟꯒ ꯑꯟꯁꯔꯒ ꯃꯆꯨ ꯇꯣꯉꯥꯟꯅ ꯃꯆꯨ ꯁꯪꯕ ꯂꯩ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯁꯤ ꯇꯧꯕꯅ ꯑꯗꯣꯝꯒꯤ ꯃꯇꯝ ꯍꯦꯟꯅ ꯃꯥꯡꯍꯜꯂꯛꯀꯅꯤ, ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯑꯗꯣꯝꯒꯤ ꯃꯥꯔꯛ ꯍꯦꯟꯒꯠꯂꯛꯀꯗꯕ ꯂꯩꯇꯦ꯫ Number 3. Draw diagrams whenever necessary. Mathematics, Physics, Chemistry, Biology ꯍꯥꯏꯔꯤꯕ ꯁꯕꯖꯦꯛꯁꯤꯡ ꯑꯁꯤꯒꯤ ꯀꯣꯏꯁꯟ ꯑꯟꯁꯔ ꯇꯧꯕ ꯃꯇꯝꯗ ꯑꯗꯣꯝꯅ ꯌꯥꯔꯤꯕ ꯃꯈꯩ ꯗꯥꯏꯒ꯭ꯔꯥꯝ ꯌꯦꯛꯄꯤꯔꯝꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯗꯣꯝꯅ ꯃꯁꯤ ꯌꯥꯏ ꯍꯥꯏꯗꯨꯅ ꯀꯣꯏꯁꯟꯗꯨꯒꯤ ꯃꯥꯔꯛꯀ ꯆꯥꯟꯅꯗꯅ ꯗꯥꯏꯒ꯭ꯔꯥꯝ ꯌꯦꯛꯄꯤꯔꯝꯕ ꯌꯥꯗꯦ꯫ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯃꯥꯔꯛ ꯑꯃ ꯄꯤꯒꯗꯕ ꯀꯣꯏꯁꯟ ꯑꯟꯁꯔꯗ ꯑꯗꯣꯝꯅ ꯗꯥꯏꯒ꯭ꯔꯥꯝ ꯌꯦꯛꯄꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯑꯗꯣꯝꯅ ꯗꯤꯐꯤꯅꯤꯁꯟꯗꯨ ꯈꯛꯇꯪ ꯏꯕꯤꯔꯝꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯑꯗꯣꯝꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯇꯧꯕ ꯍꯥꯏꯕꯗꯤ ꯑꯗꯣꯝꯅ ꯃꯥꯔꯛꯇꯨꯒ ꯆꯥꯟꯅꯗꯅ ꯃꯥꯔꯛ ꯌꯥꯝꯅ ꯄꯤꯛꯄ ꯀꯣꯏꯁꯟ ꯑꯟꯁꯔꯗ ꯑꯗꯣꯝꯅ ꯗꯥꯏꯒ꯭ꯔꯥꯝ ꯌꯦꯛꯄꯤꯔꯝꯕ ꯇꯥꯔꯒꯗꯤ ꯑꯗꯨꯅ ꯍꯦꯟꯅ ꯑꯗꯣꯝꯒꯤ ꯃꯇꯝ ꯃꯥꯡꯕ ꯍꯦꯟꯒꯅꯤ꯫ Number 2. Write your answers point wise. ꯑꯗꯣꯝꯅ ꯀꯣꯏꯁꯟ ꯑꯃꯒꯤ ꯄꯣꯏꯟꯠꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯀꯨꯞꯅ ꯌꯦꯡꯕꯤꯒꯗꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯄꯣꯏꯟꯠꯁꯤꯡ ꯑꯗꯨꯒꯤ ꯁꯤꯔꯤꯌꯦꯜ ꯀꯥꯏꯗꯅ ꯑꯟꯁꯔ ꯇꯧꯕꯤꯒꯗꯕꯅꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤ ꯀꯅꯥꯅꯣ, ꯀꯔꯤ ꯁ꯭ꯀꯨꯜꯗ ꯇꯝꯂꯛꯏ, ꯃꯍꯥꯛꯅ ꯃꯔꯩꯕꯥꯛꯀꯤꯗꯃꯛ ꯀꯔꯤ ꯊꯕꯛ ꯇꯧꯔꯛꯈꯤ, ꯃꯍꯥꯛ ꯁꯣꯛ ꯀꯌꯥꯗ ꯁꯤꯈꯤ꯫ ꯀꯣꯏꯁꯟ ꯑꯁꯤꯒꯤ ꯑꯟꯁꯔꯗ ꯃꯍꯥꯠꯃꯥ ꯒꯥꯟꯙꯤ ꯀꯅꯥꯅꯣ ꯍꯥꯏꯕꯒꯤ ꯑꯟꯁꯔ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤꯒꯤ ꯄꯣꯏꯟꯠꯁꯤꯡ ꯁꯤꯔꯤꯌꯦꯜꯗ ꯏꯗꯗꯨꯅ ꯃꯍꯥꯛ ꯁꯤꯈꯤꯕꯒꯤ ꯃꯇꯥꯡꯗ ꯑꯟꯁꯔ ꯇꯧꯔꯕꯗꯤ ꯄꯣꯏꯟꯠ ꯋꯥꯏꯁ ꯑꯟꯁꯔ ꯑꯣꯏꯗ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯦꯛꯖꯥꯃꯤꯅꯔꯅ ꯃꯥꯔꯛ ꯄꯤꯅꯤꯡꯕꯒꯤ ꯆꯥꯡ ꯅꯦꯝꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯗꯣꯝꯅ ꯌꯥꯔꯤꯕ ꯃꯈꯩ ꯄꯣꯏꯟꯠ ꯋꯥꯏꯁ ꯑꯟꯁꯔ ꯑꯣꯏꯅꯕ ꯍꯣꯠꯅꯕꯤꯌꯨ꯫
ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯅ ꯑꯦꯛꯖꯥꯃꯤꯅꯔꯅꯁꯨ ꯃꯥꯔꯛ ꯌꯥꯝꯅ ꯆꯥꯎꯅ ꯄꯤꯅꯤꯡꯒꯅꯤ꯫ ꯅꯝꯕꯔ 1. Keep the answer sheet neat and clean. ꯑꯗꯣꯝꯅ ꯑꯗꯣꯝꯒꯤ ꯑꯟꯁꯔ ꯄꯦꯄꯔ ꯑꯗꯨ ꯌꯥꯝꯅ ꯅꯥꯟꯅ ꯁꯤꯖꯤꯟꯅꯒꯗꯕꯅꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ, ꯑꯗꯣꯝꯒꯤ ꯑꯟꯁꯔ ꯄꯦꯄꯔ ꯑꯗꯨꯗ ꯋꯥꯍꯩꯁꯤꯡ ꯏꯕ ꯀꯥꯟꯗ ꯑꯗꯣꯝꯅ ꯌꯥꯔꯤꯕꯃꯈꯩ ꯀꯛꯇꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯃꯁꯤꯒꯤ ꯑꯣꯟꯅ-ꯇꯩꯅꯕꯗ ꯑꯗꯣꯝꯅ ꯋꯥꯍꯩꯁꯤꯡ ꯏꯕ ꯀꯥꯟꯗ ꯌꯥꯝꯅ ꯀꯛꯊꯣꯛ-ꯀꯛꯁꯤꯟ ꯇꯧꯔꯨꯕ ꯇꯥꯔꯒꯗꯤ ꯑꯦꯛꯖꯥꯃꯤꯅꯔꯅꯁꯨ ꯃꯥꯔꯛ ꯄꯤꯅꯤꯡꯉꯣꯏ꯫ ꯑꯗꯨꯒ ꯑꯗꯣꯝꯅ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯏꯕ ꯀꯥꯟꯗ ꯌꯥꯝꯅ ꯅꯥꯟꯅ, ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯏꯕ ꯇꯥꯔꯒꯗꯤ ꯑꯦꯛꯖꯥꯃꯤꯅꯔꯅꯁꯨ ꯃꯥꯔꯛ ꯄꯤꯅꯤꯡꯕꯒꯤ ꯆꯥꯡ ꯍꯦꯜꯂꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯌꯦꯡꯕꯤꯕꯒꯤ ꯑꯗꯣꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯑꯗꯨꯒ ꯑꯗꯣꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯑꯅꯧꯕ ꯌꯦꯡꯕꯤꯕ ꯑꯣꯏꯔꯒꯗꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ, ꯂꯥꯏꯛ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯤꯌꯨ꯫ ꯑꯗꯨꯒ ꯑꯗꯣꯝꯅ ꯄꯥꯝꯕꯤꯕ ꯇꯣꯄꯤꯛꯁꯤꯡ ꯂꯩꯕꯤꯔꯒꯁꯨ ꯀꯃꯦꯟꯠ ꯁꯦꯛꯁꯟꯗ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ꯫ ꯌꯥꯝꯅ ꯑꯊꯨꯕ ꯃꯇꯝꯗ ꯑꯗꯣꯝꯅ ꯄꯥꯝꯕꯤꯔꯤꯕ ꯇꯣꯄꯤꯛ ꯑꯗꯨ ꯁꯦꯝꯕ ꯉꯝꯅꯕ ꯍꯣꯠꯅꯖꯔꯛꯀꯦ꯫ ꯑꯗꯨꯒ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ꯫